Khongchat Kamari Leinana Pangthokliba Regeneration Month ki Manung Channa Ngasi THOUBAL District ki Manung Channa LEIBA Vision Creative Academy New Public School KHANGABOK AMADI The New Model High School da AMSU MAHEIROISINGNA President na Academic Campaign Kamari Leinana AMSU for Self-Reliant MANIPUR HAIRIBA team asida MAHEIROISINGNA MEEPAL TANGDANABA KAMDWNA MAHEI TAMLINGEI MATMDAGI HOTNAGANI HAIBASHIGI MATANGDA AWARNESS PANGTHOKKHRE HAIRIBA Academic Campaign asigi makhatana Imphal East District ki Manung Channa LEIBA Sagolmang Higher Secondary School da AMSU ki Vice President Naurem Wangamba amadi Oja Joy Kumarna mayai tangbal lauduna campaign chathaki HAIRIBA Academic Campaign asida Vice President Naurem Wangambana lisang sitna Manipur khunai da hak khongaungnabagi mayokta mahiroi khunai lebak miyamna thengnarakhiba singnaba singi matangda mayek singna pankhi loinana aikhoigi mahiroi singna haukraba puwari gi thodok sing nengnaduna chumthoktuna iromdom lepchaba ngamnaba mahiroi aikhoina ngasi kari tau thodang sing loba yabagi haiba asigi matangda wafung kaya phongdokhi Campaign asigi sarugama oina Besapur District Manung Channa LEIBA School sing Sanatombi Oriental Higher Secondary School Kumbi Sandong Upper Primary School Netaji Suba Chaklam Residential School Kumbi Sambalai Sekpil School Kumbi New Model School Kumbi VK Golden Higher Secondary School Kumbi dasu VP Prikesho Moirang Tendasu Hanga Marches de Pangthokpagi Nunggi Wahan Tokki Matangda Wafong Kaya Phongdokhi Loinana Imphal West District ki Manung Channa LEIBA HRD School Pitambara School Regular English High School HAIRIBA Mahilosing Sing asida Salam Changkhonba Secretary General AMSU Headquarter Luchingba team amana Mobilization Campaign Manung Mapumfana Pangthokhi ngasi campaign asida Secretary General na makata ki madudi ngasi gi mirola leiriba mahiroi sing amadi naha singna anam aha churakpa matam sang lakliba asi wakhal taba matam yauri amadi haukraba puwari gi tangkakta aikhogi ipai pu singa chalamba amadi chelamba thona lingjeladu ngasi gi naha singda amuk hanna mathau sangba matam oire haiba wafang thamki Academic Campaign asigi makha chatharappo ina Kakching District ki Manung Channa LEIBA School Mary Immaculate Catholic School Kakching Higher Secondary School Grech Cottage School Victory High School Kakching Model High School amas HAIRIBA Singh dasu Huidrom Punsiba Organization Secretary na luchingduna Academic Campaign chathaki loinana Imphal West ki Manung Channa LEIBA HAIRIBA School sing asidasu AMSU Headquarter na luchingduna team mamana Mobilization Campaign mapumfana Pangthokkhre haina wafom phongdokli Andagi na class 10 phawur saruk jare masi makoi ki sida saruk jabe bisikna makoi thagat sari loinana koi masi pangthok sari bagi maram tetang na thamjarabada koi lamdam masida leiriba koi kasin koya da leiriba koi heli amasung singi district khuding makta koi lamdam sigi class apun ngasi ta pangthok sari ba Changamnaba sida class 6 tagina class 10 phawur sida helok singain hab lebik saruk sida koi lamdam sigi maheuron puwari amasung ko history sing si ko ki question sing hangduna mo ko da henba boxing unina ba henba extra wana mo des hangan na bagi dam ta pandan na masi hapsin jabani ko no mo ki textbook tagi amasung mai te lon go grammar ki saruk sing ko na hangjaduna ang sing sida ko henna ko yi ba lon sigi maram da khangan na bagi dam ta pandan jabani ko no na mathang aina haijining ba mana ko palel center gi oina ngasi exam thana ba khona ba da ko matam kitang khoyong na duna ko angang sing form di phangaga thajin manang huda ba amasung yawningaga yago phangdo ba satam hairo na khoi palengi sarusu naba sida man asuki mati milan gi maikai dagi leibang miyam amadi mairoi singi mafamda harawa nungaiba phongdok sari maramdi hogiba sahi singda khoi gi mairoi singse lising tara henbadi yaukre du kumsi sahi jina hena mairoi singjene yamna hawai yauna mairoi singji khoi graduate sing amadi school gi authority milana haijaru matamda khoina ngasi pangthok sariba da leibang miyang khangna koi pausigi kuthang da sungsui soidana lakhosagani loinana masida athoi hen changdamna basida mana phanggadaba mahiroisingna laiba August ki tang 19 milal lingkhatki ba sahi kulhumdoi surakpa mapo kumon thoronga mari leinana Jawaharlal Nehru Dance Academy hall da koi sungsoi soidana masigi manasi yenjagani aduga category je koi class 1 dana 10 phausi category tara thona dum khaidok chari category khudimaki first second third se koi loina bak lokpa charaba matungda consolation prize oina koi mahiroi tarahom doi su khangkat chari loinana